Chakouba Numitta Thabal Sinlibasing Toubiganu Haina EANAT YOKHATPA LUPTIN.MANIPUR EANAT na Phongdorakli Eyol gi maikeri thadorokpa cherol amada aikhogi nat ka mari lenaba nungi wahanthok leiba thabal chongba haiba thoramasi pangthoknabagi akaknaba mafam matam lei hariba nat ka mari lenaba thoramasi aikhoina matang matam chadana pangthokpa haiba asi aikhogi culture bu maring marang hanba thawongni khunai asigi nat ki saktamda oirakliba nongmagi soksil lakliba asigumba fibam asida Chakouba Numitta Thabal chongba Sinlibasi miyamna yafam thokte aikhogi culture Mangkrabadi ekhoigi khunai gi saktamsu matamgi leiro nungda changkragani maram aduna Chakouba Numitta Thabal Chongbiganu Sinbiganu miyamna su saruk yabiganu loinena sound light music generator na chingba sanbiriba singna Chakouba Numitta Thabal Chongbada saruk yabiganu masida saruk yaramba tarabadi khunai bu lekha tana chingthabani haina leipak miyamna logani haiba wafam thamlakli